District Headquarters Mafam Taranithoida Hayang Board Masing Thinan Wasem Sabaloi Hayang Hydrocodova Michael Falasida Congress Samadi BJP na Mana Sauna Mai Pakani Haina claim Tonari Myanmar Army na Manipuri Namkai Manunda Police Post Sama Hangdo Pagaloina Water Body Ama Samjil Laglay Kumzre, as the Pau Ming Tabi Puno Put Taramoksobolo in a Pau, Sandro Pizre. Hayang District Headquarters Singi Tuan Bamapun Taranituida, Board Masing Tigatory, Masigidamak Sem Sabaloi Cray. Impal West Kirina, DC Complex the Puna Counting Hall Tareta Board Masing Tigatory. District Sigurina, Tamaban Kendrina, Ahanboina Board Masing Tigatory. Hall Taret Kimanum the Puna Hall Taruta Table Taratara Tagani, Hall Amana Table Taramari Taduna Masing Tigatory. Thawal District in a Su DC Complex the Labor Counting Hall the Table Taranitu Taduna, Counting Mapam Anida Bodmasing Tigani, Tawalamadi Lilona, Hanboina Bodmasing Tigani Hari. Sandal Mini Secretariat Complex the Counting Hall Anida Table Taratara Taduna Bodmasing Tigaduri, Ukrulioina Mini Secretariat Ukulda, Counting Hall Amada Table Tarataduna Bodmasing Tigaduri. Senapati Town the Labor Mini Secretariat Complex the Counting Hall Ahumda Punna Table Taratara Taduna Bodmasing Tigaduri. Ziribangi DC Complex the Counting Hall Amadi Kangpopi Town the Labor DC Complex the Counting Hall Ahumda Bodmasing Tigani. Tamelong District Headquarters Labor Tamelong Health Secondary School that Table Anida Surasanpur Yoina District Training Center Complex Amadi IWMP Building the Counting Hall Ahumda Bodmasing Tigaduri. Impalaski in a Sur Polampat Pansat Bhavan Amadi SIRDG Gymnasium ki Holda Bodmasing Tigaduri. Pansat Bhavan da Counting Hall number 1 da Kundrak from Lamlagi Bodmasing Tigani. Counting Hall number 2 da Hangang. Number 3 da Kuragi Masing Tigani. Gymnasium Hall da Counting number 4 da Ketirao Tongzu. Counting number 5 da Kayao. Andromedy. Counting number 6 da Yaiskolamadi Wankagi Masing Tigani. Counting Hall Amamunda Table Tata Taduna Masing Tivi Tabak Satagani Hari. Bishnupur District in a Su Hayang District Mini Secretariat Block Longkaida Bodmasing Tinabasem Sacre Puna Counting Hall Ahumda Table Taramari Taduna Bodmasing Tivi Tabak Satagaduri. Counting a sea webcasting Taunaba Table Kuringi Smartphone Amamam Fit Toduna Tamcre Security Section Tawangaluna Bodmasing Tigaduriba Mapam Sing District Sigi DC Hari Krishnan Yangsin Cre. My partner Swingam Yogana Bodmasing Tivi Tabak Satagani Haina DC Hari Krishna Fondroli. Hayang Punipan the Guinea Counting Hodushi, a Quishita Mapanda, Lakadoriba Party candidate Magini Shing, Okui officials, Puna Maki Loina Maktari Lojarene, Tamjanini, at the Kemta Swangam Yangzana, Santi in the Pangtopak Mani, I will get a chip at Hazabale. Tohan the agency singer Manipuri Handa Chemical Gi Putorokliba exit poll Achumbo Oroi Congress na Handaksu Sit Nefu Fangduna Government Makatana Semani Haina MPC Sigi President Tian Haukip na Fangdokre Nasi ISTV News ka Kanana Unabada Mamangi term gi exit poll da Congress ke Sit Kun Khaltamak Fangani Haikibadu Madugi Ona Tinabada Sit Nepunitu Fanki Handa Putoliba exit poll asi Hotel the Pamlaga Putokpa opinion ni Haina Fangdokre Borok ne koi na papna 40 gumba papani 40 se practically horen plus minus lakun matanda koi absolute majority makha di oide hain leiri ko je phau hoy in 12 hours time hayeng se koi result phang gane tana ma koi di all India gi system apply to basida Last election the ekoi around 20 the thame. Adi ekoi 42 lai dene. Chemiko. Adu main toroga classic hotel gumda leraga telephonic conversation the survey to adu di Manipur the applicable with the bay ayahina khalida.
Amalanda BJP Manipur Pradesh na handa ki mikhal asida BJP na set kun gamanga dagi kuntra fabu fangduna BJP na lusing government ama soidna sengmani hari BJP Manipur Pradesh ki General Secretary TS Biswaja ka kanana unabada leiba khunai asina afaba lenga ama pami haibisi miyamna khanglarabani party asina majority fangaba matung central leaders singna lelokpa mute na Manipur gi chief minister oigani haiki Bharatiya Janata Party Manipur Pradesh ki oina aikoina pikibadi 35 plus haibani adubo aikoina report lakpada aikoina sokpa adu masida aikogi NPF party na namfu hapuda aikogi phuba cheiba torokpa aduga olakpa harassment pirapadagi kina dana aikoi worker khara lakpadagi 1 or 2 sit aikoida handarpa yai aduna tana aikogi leiba sitta handaningai gi machak amta leite handle leader sing observer na singba akogi la e har kan karaba matungda meeting tawre hakana magi opponent sing natraga akogi center sing na karamba afaba miyoina hena manipur da phagadage karamba miyoina chalakanda aduga karamaina tawdana tawgadage habige chapchaba mi kando khalakpa matamda akoju Bharatiya Janata Party gi karkarda ama oina akoju yagani adu Bharatiya Janata Party changeli bidi chief minister oigera natra anybody President Oigera, aku cap mana bu kongtang amadu di Manipur Manipur dah property adi habigi kongtang oigina. Kali gumba kana gumba mana chief minister oiregasu chief minister oigina magi maning tahu dina high home dina. Cara nama bagi aku ida adhikar pi di Bharatiya Janata Party punna family amu oini cina oina thabak tahu ni bagi adhikar pi itu dah punna ma amana oro punna. Tapi nerkanda apa aku perekani tahu dabu center leader singna. Mayang puna maki kano loro kanda niyongi matungina chanabi gi matungina democratically elect ogune habse masida dum thamjage hayeng hadokadurba taramat hoisuba Manipur Bidhan Sabha gi mikal ge fall asigi mangoinena Congress amadi BJP na mana sauna mai pakani hana claim tonriba se hayeng dia seng basumba miam soina khanglene Tengkhang kaya Manipur gi ngongkhoi oriba Myanmar ga tainba mafam sing lam mangsilakpa border pillar hongdo hongjin ge wathok leiringai Myanmar army na Manipur gi lam gi sarukta water body samjilakle Myanmar army gi post amasu hangkhre iramasada report ma Manipur ki lam wariba fam asida koi moina water supply gi tongama water body sample ibasi maroina matam amada Manipur gi amusu India gi saru oirama mafam amani India amusu Myanmar ga tainana leiba Manipur gi lam gi ngangkhoida Myanmar na toina ayat papi duna Manipur gi hana leizarba saktam tapna kahel lagle isagi lam gi saru mina tapna loksin kiduna mi gi oikrabada leingakna ngasi fawa thawa sadana leiri Myanmar army na ikui dingi mamangda more gi Holland faida sanglaktuna post ai puraga satkiba mangan kiba thodok thokkiba adugi matangda ngarang icham zalelung union amadi thadau student association gi members singna hakthengna na chatuna yengsinkre icham gi president n boy zalelung union Assam Manipur amasung Nagaland gi president amukame yauna luchingba kya na satkiba khongsat aduna Holland fai gi tongan mafam sing chatuna yengsinki Myanmar army na handa Holland fai da sangduna tugai kiba somin gi mafam sing yengsinba ga loinana icham gi president n boy na fongdorakpada 2013 dagi hongna isamna Manipur gi lam mangandanaba honaduna lakhibani border filler number ontho onjin tawduna aikoi gi lam sing Myanmar government na loksilagdeba asida state government na ngasi fawba thawa sadana leiri aikoi gi lam gi sarukta water supply sengolakpa police post hangdorakpa amadi makata na lam kharaju loksinanaba honari thawong asida state amadi center government na khangsinadana leiri haina mangna makata na fongdorakhi water supply body sajale adu natna sidai koi Brahma army camp sajangre si khakta natna sidagi en half kilometer ka khala khanda akoi gi song pan da leiba jaga sidai somil lam leibo masima koi gi lamne nang blame tora abne sidai koi gi state government yagadori bersin Isamgi president N boyna makata na fongdorakpada Holland faida leiba khunja singna hangba somin ama Myanmar army na thugai kiba adugi matangda tamugi DC na DC tenopol yauna mari leinaba singda aranwe information pisinba asimag laibak thibani mafam asida state force thamduna ngak senbiu thokliba thodok asigi matangda miyamgi achoba mifam ama athuba matangi manungda pangthoktuna ware ama lauragani haina mahangna makata na fongdorakhi kaina hujik ichamna demand tauribadi kaino haiba jaga state force ko center force thajatre center force thajatre asan par leje ko ni chukta thajaba thamre makoi di loin order gi ne chala lerga akoi bu lambi da ngala da check toba khama ko natna atai upai leite adun sidai state force thambiro plus akoi bu India ne khanbi raga di asan par loin order gi thambira kanda akoi gi base up deploy to biro sidai
Jalalong inan Assam Manipur amasung Nagaland gi president amukamay na fongdorakpada Myanmar army na Manipur gi lam loksin ba asimag laibak thibani Manipur government na akan mamiyang sangba Dakar oy Myanmar army na Holland 5 loksin na ba honere basi kalong na ba honasi state amadi center government na akan mamiyang sangba Dakar oy natrabadi Manipur gi lam soidana Myanmar na tapna loksin kragani haina mangna makata na fongdorakki hadigi original maphamdo hongdolaga mokhoi na tungan na tawdu laibese masi aikhoi se kari mit pangdabano nakong tadabano government na karam haina tumina leibra haibese government da sengna masi yamna pungning sanghanninge jaga si kannana mo honaba matamda Manipur saka amasung Bharat saka na akan mamiyang sangbagi mathau tari paudam jariba nabakuma khawpam ICB news more Holland 5 Ahan Pairs Chemical Hankiw polling station ama yauna anisuba tangka ke polling station kuntaret ka luina na apno polling station kunganipanda pamdaba thogdok yaudana Mikhal ingna sikna pangthokre Mikhal asida sada marfumari gi mathata bot thadana ke ngasi Mikhal hankiba polling station singadudi cycle kendrugi ama sandal kendrugi polling station mari Tengapol kendrugi ama fungyar kendrugi polling station ama Okhol kendrugi ani singai kendrugi polling station taru Karong kendrugi polling station mapal amasung Tadubi kendrugi polling station marini cycle kendrugi polling station 46/16 da repol anirak pangthokiba sigi matangda praja singna pendaba phongdokpaga loina Congress ki miref oiriba yamthong haukip nasu nungaitum phongdoroi High Command na anirak report to basi kaya nungay ba wali amuk tang report to basi hognai anirak report to basi di mi pichimi da nungay ba hognate adubo to balu kharabini na ai karisu sauni balaite Amoromda Purulgi Tongan polling station singda ngasi repol pangthokiba duda aranba thong sataki haina BJP gi maikai dige returning officer da Mikhaladu setna danaba aiba serol pisenkre Singai Kendrugi polling station 6 da pangthokiba repol aduda ngasi BJP gi candidate yauna Congress amadi BJP gi mioi amata sangan khidre polling station taru asigi manungda Razai Primary School 45/6 asida santi oina bot thadanerbasu lambi sangphamda khungi nupi sing amadi naha singna Congress amadi BJP gi mioi amata sangan khide Singjori AB amasung Christian Village ki polling booth singdadi media gi mioi fawa sangan khide lambi da mioi kyana u faizinduna sathok sasin ton khide amaromda ngasi amuk ana pangthokiba Mikhaladu amuk ana repol pangthoknaba ECI da wakalagini haina Congress mirep preso simbrena fondrole Handa pangthokiba taramathui suba Manipur Bidhan Sabha gi ahanba amasung ani suba Pairs ki Mikhal amadi report yauna sada marputaru dasmik taru ama bot thadanki haina CEO Manipur Vivek Kumar Dewangana ngasi lampel pata leiba CEO gi office ta pangthokpa pawmising unabada phongdokre mana makata na haikibda ngasi report pangthokiba mafam singi akuppa report ngasi numidang khanglagani hayeng ayu pung Nepal dagi bot masing thiba hawgadalba asida EVM machine thamliba strong room dagi counting hall phawba EVM machine sing putokpada Yamukupna Senagani Counting Hall Gakorbada Darasama Nepumari CRP Sigi Makada Mikhal Gamari Lenena Mui Sing Natana Mui Mangadi Hena Punba Yaroi Hibatimutam Gre website Su Bodmasing Tiva update Toduna Mian the Kangani Haiki. Total voting percentage for the state is 86.61%. For male, polling percentage is 84.62%. For female, it is 88.51%. An officer will be covering in respect of their respective district assembly constituencies, and in CO office will be having terminal for all districts separately, and will be covering live. Our website, CO Manipur website, will be giving live figures of counting assembly constituency wise, party wise, candidate wise. Today we had held one video conference with Election Commission of India. Election Commission of India has advised all the district election officers not to hurry up the counting process. They should take their own time. They have to follow all the rules and process. Tomorrow, first hour at 8 o'clock, counting of postal ballot will start. We would like to thank all the political parties and contesting candidates, polling and counting agents,
civil society organizations, NGOs, who have contributed to a large extent in successfully organizing this festival of democracy. Hayang vote masing thigadawba semiyam da mapung phana pau pinanaba ISTV team na akanaba thorang lokhale ayuki pung Nepal digi vote masing thiba hawgudruba asigi mangoinena ISTV na ayuki pung 3 minute kuntra dagi hauna live telecast ISTV 1 da vote masing thiba loidru fawa sandok sagani masigi damakta district headquarters singda sem sabagi thabak ayamba saruk loisingkre vote masing thibagi live telecast sandokadurba asigi manungda tongan political party gi losing basing political analyst akhang hayamadi senior journalist singsu saruk yahanduna oiba mikhalgi poll aduna karamba government ama lakadagi haibadu kumna kana negani mikhalgi phal haidopagi akanaba thoromasi leibana maram oraga March 13 gi ISTV gi ayupung Nepal da sandokba ISTV gi ayuk sida amasung numidang pung Nepal gi discussion hour sandok sararoi Handak pangthokiba election da vote thadabagi percentage wang khrabasu miyamna hawphon thokti haina CPI gi state secretary Dr M Narana Paumi Singha unaba ma da phongdokre irabat bhavan da leiba CPI gi office da Paumi Singha unaba ma da mana makata na phongdokibada handak pangthokiba democracy gi festival ase lupa lising ani sepi gi festival oikre masina tungda lakadaba misam miyamda asoba awaba se thengama pirgani democracy gi sana kangrol sing pumang mangan khaba election amani percentage wanglabasu miyamna negative oiba mayonda sakhrabadi samaj asida amangba ama oirgani maramaduna sathaiba electoral system asi hongdo hodobadi samaj ase afaba mayonda propangamroi haiki paisa paiba gunda tobamina bot leptuna miyamgi mihut oiraga afaba samaj sama propangamroi sindana corruption thingnaba lawkiba mirep singna election asida sel yamna thadaduna corruption gi horofam ama semle Congress party amadi BJP na makhoi gi oiba lengak ama semangamgi masing kabangamloi BJP na mathantana set nepu kaduna sarkar semune haidiba si miyam da haijin batho ongni amaronda left and democratic front na BJP ga kedongnung da satninaroi miyam gi apama amadi phibongi matungina Congress ka satminagini haina phongdokhe Congress na single largest party oiba yai but moi absolute majority di phangoi lawi BJP moin hairi bidudagi yam handarakani koina pabda traunga tratu tratu soi mong kabi yai left and democratic front along with other NPP koi ally when elijeri bisi punjalaga we expect in between 12 to 15 so we will play a crucial role in the formation of the government and also in guiding the value based politics sama tawna bhonabada ꯑꯩꯈꯣꯏꯒꯤꯁꯨ ꯔꯣꯜ ꯑꯃ ꯆꯞ ꯆꯥꯅ ꯂꯧꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯅꯤꯡꯏ NAIDP gi mirep tarahumdoi thagalibasigi manungda mioi tareti soidana mai pakni haina party gi vice president Bojendrona ISTV news ka unabra phondrole Northeast India Development Party gi oina aikoi mirep tarahumdoi thadui हाइबा थादोइबा ट्राउंदोइ सिगी मनुंगदा आइखोइ की एक्सपेक्टेशंस हाइतारे एग्जिट पोल आइखोइना पिजाबदा आइखोइ तारेट फावबदी कागनी हाइना आइखोइना चराकपा पाजै पारिबसे आइखोइ फर्स्ट फेज की ओइना आइखोइ मरी कागनी अमदी सेकेंड फेज की ओइना आइखोइ अहुम कागनी ना अदमाइना लमसम ओइना आइखोइ पाजै चराकपा आइखोइ एक्सपेक्टेशन नि मदुमा हाइंग आइखोइ की रिजल्ट ला आकांदा मदुगी सब चाबा केनो दुदे पिक्चर रिदुम थोला अनि MNDF ki oina su mirep taret thagat pasida mioi taret mai pakani haina sauna thazabali haina party asigi lusingba ama oriba bijoy koizamna ISTV news da phondrole tramari thagat pasida taret kumba akoi punna phangani khali manipur ki praja singi maikeida manipur ki praja na pama maikeida thabak tagodoba party na tobina se habo orgadi party sina su support togani aduga government semba su yamunagani karibumada कोई मणिपुर प्रजा की अपाम बसगी मायुक्ता लेगदुबा अदुगुंबा वखलुगा लोइना सरकार से सेमबोरगदी MNDF अमसु LDF बसी याम अफबा याम गुड ऑपोजिशन पार्टी मोइना को असेंबली द फमनबा सेम सादुन लेगनी BJP Sandal District ki President BS Angam Analgi Kanakulda leba yum ngasehing nongyaida mai tharamle thado simikhal ga mari leina sataba oirangani haina thajanari Narangdagi hongna sataba hokiba CBSE gi class 12 ki examination da Kanal Devi dagi private candidate ama oina parikha thakiba bamo lekai dagi laisam Boris koba mahirui amabo
एडमिट कार्ड यावबा फोटोगा सेंटर सुपरिटेंडेंट दा लेरंबा फोटोगा सानदे हाइदुना एग्जाम थांदना तांथोकिबा थों एमसुना हक्सिन लवी हाइना ngasi एमसु मै लुसिंदा पामुई सिंग उनबमद एमसु गे प्रेसिडेंट सेनासम सुभाषचंद्र फोंदोखरे माना मखाताना फोंदोकिबदा महिरोय बोरिसना यूनाको स्कूल परीक्षा थाबा सेपदा स्कूल सगी सेंटर सुपरिटेंडेंट नंबदे स्कूल गी अथॉरिटीना असुमराल कुटना थिदोपगी मोहता महिरोय बोरिस पु परीक्षा थान के दबा हाइबसे लंदन सिगी छात्र गी खुनाइदा साउन सिंगबग लोइना महिरोय सिगी पुंसिगी पांडमदा साउन अकाइबे पीबनी मरमदुना महिरोय सिगी तुंगदा लाकदुबा सब्जेक्ट सिंगदा एग्जाम थान गदोरिब्रा नत्रगा ताहल लोइदोरिब्रा हाइबदु अथुब मतमदा यूनाको स्कूल गी ऑफिशियल सिंग अमदी सेंटर सुपरिटेंडेंट ना अथुब मतमदा सेंगदोकदबनी हाइके CBSE ने पीरिबा सेंटर हाइबदी यूनाको स्कूल दा चलगा एग्जाम असिबु थाना हाइदुना कोई मसाना मोन पीरिबा इमिकाल असी उरगा चलगा एग्जाम हॉल असी संगमदाइदा कोई सेंटर सुपरिटेंडेंट की साइन अमा संगे हाइबगी सिग्नेचर सि लौब संग मतमदा हाइरिबा महिरे असी मा इमिकाट यावबा फोटोजिगा मागी मसाजिगा मानदे हाइबगी मागी मरम पिसिलगा महिरे सिबु हाइरिबा एग्जामिनेशन असी थालखिदबगी थोंग अदुबु एमसुना याम अकन मोंदा कंडेम तवी ngasi thangmaiban yungam lekai da leiba thangmaiban improvement club amadi lamdam madung mera paibi singna sinuna thangmaiban improvement club ki koibada santi rally ma satkre ngasi satkiba rally sigi matang da thangmaiban improvement club ke president ngangum ts kumar na fondropada handak pangthokiba 13 suba bidhan sabha gi election ge mari lenina lakai sida khana sainaba amadi pamdaba tawdok sing thokiba sila tibani matung da mugana asigumba tawdo si thoktana ba ngasi miyam na santi gi khongsa se satuna miyam da santi gi pawzel pibini haina fondroke Laikai hida tung koina nusina laiminanaba thangnaba laikai ga akhoi tungda lakadaba thodok khudimakta laikai wa tanaga thodok thokpa mipha mipun tawdaba khana chainaba tawdaba nisha chadaba amadi yamna model loiba laikai mo woinanaba gi damukta thangai improvement club na ngasi gi shanti gi mifam peace rally se sinja langjabani Yausang Festival manungda tungan-tungan ba club organization singna Yausang Sport Festival gi damal Kangla dagi maya launa bagi khudong saba tha si tara ni thong sung tara hondoi da Kangla gi main gate ahumak hang lagani hari club organization singna mihut tara loud speaker madi gari yaudana ayu pung tare tagi nungthil pung mari phawa Kangla manungda sangba yagani haina state archaeology gi superintendent ke dinamani gi serol mana khanglale hoji pawgi marthana tenba brem talobani Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Swiss rolls with exotic fillings from Winkies, the cake specialist. Northeastern India da khwaidagi ahanba oina German laser technology gi matengna varicose veins haibadi khongda singli pomthokpabu thang thadana line bagi khudong chaba Caesar hospitals da leijare atupa marol Caesar hospitals dagi natraga mobile number 9436807346 dagi khambi bayagani Pain relief ointment, khwang naba, ok sikpa, tang sikpa, phu naba singbuda sinaba yarba, lusa thukna puthok saba Oza. The new Jigsaw 2017 series beats your heartbeat. Iridio Coaching Institute. Admission open for 5 months. CBSE Foundation course for classes 9, 10 and 12. Date of commencement 6 April 2017. Timing 4:45 to 7:30 p.m. For details, please contact Office of the Iridio Coaching Institute, Kesampat Tilton Lekai behind Belgio Hotel. Contact number 8131025634. break matungda amuka na taranok sari makataba pausing
Femina Miss India 2017 Mumbai da saru yarunabagi tanzafi gidaba Miss Manipur Queen 2017 lagliba March taratrukta Classic Grands Imperials Hall da Robert Norum Studios and Academy na sinduna pangtholagni haina fashion designer Robert Norum na phongdokre Magna makatana haikibada matik saba sanu kungama khanbugi thoram March tang taranithoi mak studio da pangthokani makhoibo training piribo matung khwaidigi makok taraba ahungi manungda ama Mumbai da pangthokadaba Femina Miss India da saru yarunabagi tanza pigani taramasida pamigi akhanaba nyoi khara madi saru yagadabagi imung manung hakthengna yengnabagi khudong sabasu pigani haiki Manipuri amtana akoi national level gi sigi Femina Miss India hariba akoi biggest pageant chida sibokta represent tawbagi kanu laitri aduna history da thugairaga ngasi akoi tanja se lauraga Femina Miss India ga association tawduna akoi national level gi thakta pukhana bai damakta koi sem saduna akoi contestants sing jabu akoi ready tawduna akoi 16 da Imperial Hall Grande Hotel la akoi 16 March ta akoi compete tawgani Rims की ओइबा रेगुलर डायरेक्टर लिसिंग नि तरामरी दगी लेरेक तबद नतना डायरेक्टर इन चार्ज के फमसु सही एसिगे मार्च अमदगी हांगदुना लेरलिबा सिदा मरी लेनब अथॉरिटी न मियंग संबिदबा यानिंगदबा फोंगदोक्तुना इंस्टीट्यूट एसिगे टीचर्स एंड मेडिकल ऑफिसर्स एसोसिएशन ना थबक लेपगी खोंजंग संसन क्रे अयुपुंग मापलदगी नुंथुलपुंग अनि फावबा ओपीडी यावना इमरजेंसी कैजुअलिटी थिंगदुना वाकन मिफम सेदगी एसोसिएशन की वाइस प्रेसिडेंट डॉक्टर एडी सेमना लिसिंग नि तरेतगी सेंट्रल इंस्टीट्यूट अमु ओइना लरलबा रिम्स दा रेगुलर डायरेक्टर हापीदबा मतम मतम गे डायरेक्टर इन चार्ज हापना लाकपना इंस्टीट्यूट असिगे थबक थरम सिंग दा अपन ओरे मरी लेनबा अथॉरिटी सिंग दा एसोसिएशन हंजिन हंजिन तक्सिन खिबा डिमांड सिंग नसी फाव थबकता ओंथोक पेरतबदगी पुंग खरगी ओइबा खोंजंग असि संगसिन खिबनि हाइरि मार्च की तांग अमदगी ngasi फावबदा इन चार्ज बु ओरे रेगुलर बु ओरे इंस्टीट्यूट की मकोक ओइबा डायरेक्टर की फमसी हांगा लाक मरना एकेडमिक्स फाइनेंशियल अमदी अखोगी पेशेंट केयर लोइनमक्सी अपन ओइदना अखोगी डॉक्टर सिंगी मोरल डाउन तहनबुग लोइनना इंस्टीट्यूट की यामना फिबम चादो मोंगदा लेरकपदगी अखोई टोकन ऑफ प्रोटेस्ट ओइना मरी लेनबु अथॉरिटी ताबी नबगी दमकता सिसवाक हाइड लिमिटेड टाइम की पुंग अनि मापन दगिना अनि फावबगी ओइबसे कोइ मैम डिसाइड तौक Myanmar Army na Manipur gi ngangkhoi da sanglakhtuna sawmill thugaiduna masang mutum pokhiba thong adubu yaningdaba phongdoktuna Howland Fai gi miyam na wakan mifam sedakre khoigi ningthau lalkholong haukipna hai hauge March mari da Myanmar Army na khulda sanglaklaga khunja sing aki ekhang pirambaga loinana sawmill thugairamba amadi posai sing pokhiba sina khunja sing akiba pokle hiramasi gi mari lenina more OC amasung Assam Rifles da wakat kre Assam Rifles na lebas gi ngangkhoi ngak sena ba thabak lokatre Myanmar Army na toina ngangkhoi Silaktuna sathriba thong sing asigi matangda state amasung central government na yangsin view haike Burma gi mission Burma gi space na sume time to time sume ekoi bo ki hanba nadra kar no ama to bose ekoi khangba ngamdra ba aduna ngasi protest to bose Burma government gi protest to banate ngasi na protest to bose ekoi प्रजा की सेफ्टी गिदमक्ता अखोइना प्रोटेस्ट तौबसे इंडियन अथॉरिटी मणिपुर स्टेट अथॉरिटी ना अखोइ प्रजा सिबो यंगसिन पियो ngaksin पियो मतें बिबिरो अखोइ नुपी अंगांग मयाम IBM Pisak English School Tobulda Child Welfare Manipur na Manipur Legal Services Authority amadi District Legal Service Authority Bisnupur gi makhada pangthokre taramadda District Legal Services Authority gi Secretary oibita natana CGM Bisnupur oiba Bini Ngangom Child Welfare Committee kano freely oina sumai paninge ai bisni Juvenile Justice Act, POCSO Act, Right to Education amadi Child Labor Act ki matangda nomigoiba legal awareness ama IBM Pisak English School Tobulda Child Welfare Manipur na Manipur Legal Services Authority amadi District Legal Service Authority Bisnupur gi makhada pangthokre taramadda District Legal Services Authority gi Secretary oibita natana CGM Bisnupur oiba Bini Ngangom Child Welfare Committee gi Advocate Premsan o Maipak Sauna Singbamiu kyana saraki
Among State Legal Services Authority Ming Makada M Saki Devina Sinduna Tuan Mapamari the Pangtokiba Street Play Ekoi Sexilasi Haiba Swas Pakwara Haiba Swas Mission Gamari Lenaba Play Ngasi Nambol St. George English School Pangtokre. Students Legal Literacy Club Ngasi Tamil District ki Lukambi Bazar Laiba Variant Baptist Academy da CZM Tamelong e Notuni Surina Hangdopagaloina Legal Awareness Class Amusupang Tokre Mahiroi Seni Henbana Saruaki Kongkam Enterprises ki Anisuba Khadim gi Footwear Store ma ngasi New Second Hangdokre Tarmaduda Retired IPS S Dino Kumar Saruaki Kongkam Enterprises ki mapu ke Khalesona Singzamaiba Hana Dukan ma hangdokaba matung miyamda hena paksana quality leba mamal su hongba pot singasi phanganabagi panamda second su ma hangdokani haike hoje makata na ngasegi sanawi paulo minase Ngasi sanawi pausingda Hada Kerala State Bodybuilding Association amasung Trivandrum District Bodybuilding Association punna sinduna tha sig tang manga da Trivandrum ge Central Stadium da pangthokiba yankai manga suba Junior National Bodybuilding Championship da KG Marpu mathaki kanglupta mako oibita natana overall team champion oiduna Mr Junior India ge mingthol phanglakraba Khetrimium Maradona ngasi Imphal ge International Airport ta Thorapada Mian Harautamna all over Matunda Tawal District Bodybuilding and Fitness Association Kaksing Nasu Markpo Harautamna okay. Zelans Sporting Union Senduna Thas Gitang Tara Nepal Digi April Ama Fawa Kumal Lampak Sport Complex ta Pangthokani Toromba Ani Suba Rani Gaidinlio Gold Cup Lisingani Tara Taret Asi Yausang Kumhai Amadi Board Amadi Council gi exam gi yenglaga April Nepal Digi Kongomdoi Fawo in a Pangtholagani Hari Namdulong the Labour Unions Asigo Office the Pangthopa Paugi Mipam Amada General Secretary Maibon Paumaina Freedom Fighter Asibu Ningsing Boluina India Ge Nupi Singbu Yokanabagi Pandamda All India Football Federation Amadi Ampage Miang Makada Pangtoka Durba Nupi Sing Tigi Over Football Tournament Asi Miamna Soviet People Luina State Government Makai Digisu Angamating Pangbiu Hadagi Tournament Asida State Taramarina Sawyagni Hari Taruk Suba Inter-District Kanglai Park Football Trophy Lisingani Tara Tareta Saru Yagadaba Infal East District Football Association ge Sanroi Tara Nepal ge Ming Laukthokre. First Saizang Trophy Under 16 Boys Orphan Football Tournament Thasigi Kundagi SPYC Ground Pangtholagani Akupamarol Club Asidagi Khangbayargani Hari. Hauzik Makhataba Sanavgi Paul Boyning Tuzam Digi Pambigani. Sports Change Hyper Team da Kanglai Park Student Association KSN Sinduna Sahi Kutingi Leptana Pangtokna Lakpa Sahi Sigi Taruk Suba Kanglai Park Mega Sports Festival Haying Tang Tara Matodiki Tara Turuk Phoba Tongan ba Masana Tarukta Pangthokna ba Sem Saba Loikre Hiramasigi Matang Dangasi Polo Ground Maning Deleba All Manipur Sports Association ki Office ta Paugi Mipam Mama Pangthokre Mipam Masida Kanglai Park Student Association ki UF Person Sports Secretary Seram Hemjit Athletic Association of Manipur ki President L Ajit Association Sigi Secretary Ito Tongram Su Saruk Yaki Paugi Mipamatu da Saruk Yakiba KSC gi Yas Secretary Hemjina Pangtholibo Sports Festival Asigi Nungi Weba Warol Singh Pongdoloduna Inter Student Joint Coordinating Committee Kanglai Park Football Trophy na Imphal gi Mapal Gangjebongda Kanglai Park Sebi Yengdam Nabana Singarel Tezboda Kanglai Park Ha Marathon Race Men's Open na Kumal Lampak Hockey Stadium dagi lamtharaga lamthung phamna Main Stadium da oigini Kanglai Park Kangna Yai School amati Singamaida sanagani Kanglai Park Thangtana Yumnam Huidrom da Pangtokani Haiki Hoi Kanglai Khuna asibu hattaba irangda pusalliba inkhaliba khoigi mahiro emasung sanaro singbu nisagi ipakta gi khajida wasu laptop ngamgadra haina khoi Kanglai Park Student Association mona khanthajara kanda khoigi chahi khudingi yoksang haiba wahi asi lothok jara kanda Kanglai Mega Sport Festival sanaba singi asoba thoram Kanglai kumai haina pangthok sari haiba event sing asida khoigi ngasi Kanglai Khuna asida laibiriba akoigi isinau murumpang mahiro singna sorga biu amasung
tang tar me de pangthok doriba kanglaipak marathon men's open gi form loction lower thajan le hodra ba sanoi singna kanglai khumalai pak hockey stadium gi mamang da pung tare makhai pop gi manung da report to biduna akoi marathon asibu yawa ya hangani abi appeal and pijan mifam madu saruk yakiba athletic association of manipur gi secretary ito tongbram na phongdo khibada seliba thaji gi tang tara mari sidadi ko masak naiba sanaroi sing ayam yawoningi madugi mana matum lere madugi certificate sakang se koi association site bi pijagane maram di chap chaba niti niyam da association yaung na pangrok saba mapum moiba adumba marathon gi adha marathon gi championship amane Manipur Cricket Association sinduna luang sangbam gi luang pokpa cricket stadium da mamang thagi tang tara mapal lagi team kunna group mari thokna khaidok tuna sathariba ahanba MCA luang pokpa 2020 trophy gi ngasi sanakhiba ahanba match da model club singa makhana napsa kha imphal bu run anida maithiba pikhi model club singa makhana tos ngamduna ahanba batting tobada apiba over kunda wicket manga turaga run marfutara nipal lokhi masigi pakhumda anishuba batting tokiba napsa kha imphal na apiba over kunda wicket taruk run by Frutara Turukak Loduna, Mersasi, Mighty Kibini. Mersasida, model club singer Makagi Sanaroi, Basina, man of the Merstaki. Trophy Sigi Anishuba, Merski Sanakibada, Sam Kagembalina, PSC Kweatongbu, Run Yakimangada, Mighty Bapi Kibini. Sam Kagembalina Tos Ngamduna, Ahanba betting Toboda, Apibo Overkunda, Wicket Taruk Turaga, Ransa Makakuntra Mapal Loki. Masiki Pakumda, Anishuba betting Tokiba, PSC Kweatongna, Apibo Overkunda, Wicket Taruk Turaga, Run Marpu Marika Loduna, Mersasi, Mighty Kibini. Mersasida, Sam Kagempalgi Sanaroi Kennedy-na, wicket ama amadi out oidana ball taramapal da run kuntra loduna, man of the match takre. Taramari Suba Manipur Veteran Cricket Tournament ki ngasi sanakiba match da Cyclone Thangmibana Sajing Cricket Club Mighty Bapikre. Manipur Veteran Cricket Association sinduna Oriental College amadi Model Higher Secondary School ground da mamang thagitang kuntarukti team tarana group ani thongna khaidok tuna sathariba Taramari Suba Manipur Veteran Cricket Tournament ki ngasi sanakiba match da Cyclone Thangmibana Sajing Cricket Club wicket ahumda Mighty Bapikibani. Sajing Cricket Club Lilong Sajing na tos ngamduna ahanba batting toboda apibo over kuntrada wicket mapal turaga run samaga sumna ani lauki masigi pakhumda ani suba batting tokiba Cyclone Thangmaibana over kulumdoiga ball ahumda wicket tare khak turaga apiba target adu yauduna match asi mai pakhibani match asi da Cyclone Thangmaiban gi sanaroi a bikomna over tarukta wicket ahum lauduna man of the match takhe Sathariba tournament asigi mathangi match tha asigi tang tara tareta model club team a singha makha amadi DS yokwa kathelga sanagani Recent Youth Club Moidang Pokna Sinduna Club Asigi Ground da Tha Asigi Tang Mapalagi team Tara Taruna Group Mari Thokna Khaidok Tuna Sathariba Ahum Suba Inter Village Men's Open Volleyball Tournament ki ngasi sanakiba ahanba match da YBA ngairang bamna KLYGC Kamongbo set ahum sino kunmanga tramapal kunmanga kunamadi kunmanga tara trukta Mighty Bapiki ani suba match ki sanagadaba team IGO oinam laktabadagi KYUC awang kunungna walk over lokre ahum suba match ki sanakibada SYDCCL Haikruzam na STC Samurobu set ahum sino kuntaret kunmanga tramathoi amadi kunmanga kunmathoi da Mighty Bapiki mari suba match ki sanakibada UCL Wangoina MYDC Maklangbu set ahum sino kunmanga tara taru kunmanga tara tret amadi kunmanga kunda Mighty Bapiki manga suba match ki sanakibada FAC Sajirokna RYC team B Moidang Pokpu set ahum ani kunmanga kunithoi kunmanga kun tara tret kunmanga kunmathoi kunmanga amadi taramanga taranithoi da Mighty Bapikre taruk suba match ki sanakibada WMC Moidang Pok kunongna KYUC awang kunobu set ahum ani kunmathoi kunmanga tara taru kunmanga kunithoi kunmanga kun amadi taramanga taranipal da Mighty Bapiki Tagasari boy, Loisela Kutang Sigi Muru boxing Abukan Pizre. District headquarters Mapun Tara Nituida Hayang Board Masing Team Number Sam Savaloi Cray. Hayang Haido Kodurba, Mikhail Falasi the Congress Committee BJP Namana Sauna Mai Pakani Haina Clan Tonari.
Myanmar Army na Manipur gi ngakhoi manung da police post ama hangdok pagal loina water body ama samjelak le nasi gidi as temini pizza po matang srojire ning taru puno po mukana kron jare